Manipur top channel ki makai tang kunga teret paunikol pausig editorial mem special content moina mem na thamjage Union Home Minister Manipur gi lambi punamak phauna halu haiba arembar tari India lenga ki Home Minister mana thokpo order bu ikai khumna daba indaba haibis India bu singna bani haina lawani India lenga na Manipur gi lambi punamak free movement Mars ni pandi gi uhenga dabani haituna Mars amana phangkiba Manipur gi security review gi mi phamda Home Minister na thoki Manipur da sahi ani farak lawi irang asi santi purana bagi dama India lenga na pekhalakpa thabakta Kuki CSO kotu na lambi thingbi ki thabak sa tharakpada Center lenga na kari sa to pangam da bahai bis angak pa aman haina lawi kotu na sa takiba thawng si India gi constitution khungaw na bani constitution gi mayuk te lairi kotu bu India lenga na aini yadaba lukni haina lawthok pi hari Hadak Union Home Minister na Manipur gi damak lokolakli ba thabak thoram sing asi theng lo bas thengna aphaba khongthang mani hokiba Mars Nipan gi National Highway yauna lambi punamak mahausagumna miyamu sadok sin yahangada bani haina akan bayathang ama Manipur gi Governor Ajay Kumar Balada hairaki Sairak sida Kuki Jau Furuk ki mekaidegi lakli bu waphamna makhoi da tongan ba administration ama pigada bani haiba chap chaba phireb amana governor gi yathang ngakidi Hausik ladiba pibam sidi mitai amat lambi ayam satpa yadana lady matang sida lakliba waphamna Union Home Minister na Manipur gi lambi punamak phauna halu haiba arembar tari adumapu PR ni na kari oirak pu yai haiba tu yembatai Center na Manipur na miyang gi mihut na semba lenga ama uthai khraba matung anoba lenga ama muksamandana thamliba si manungna kari guma kharati soidana lerangani Kuki Jau Furum na numai kapa tahondana singamasum tamgi Aina yadaba mawangda pairiba khulai sing lokhatpegi thaba amasum hauzakana sathari nongmaibu painadrabadi nongmai kapgi thawdok tholakloi nongmai kapnadraba lambi thong phaunaraba madi Kuki Jau Furupna taliba dabi tonganbe administration pidabada yanaraba matamna Union Home Minister gi thabak thoram soidana mai pakani khalli heba paunikhol pausik editorial myamna thamjari atopa agency gi report singdana studio jebli gi style da AI na puthokpa artwork ki sanabi da lusingba singsu yoksilakli copyright khongaw na pa AI gi threat na singba gi matang da internet ta lanthokli malem da maming sakhiba animated film kya puthoki ba Japan gi saknai raba hayao miyai ski na kumja English singma samapan ga marfu ga manga da link khiba maming le raba animation studio jebli na puthokpa artwork amadi animated BBO gi style handa Chat GPT singba artificial intelligence AI season aduna miyamna input khara piraga generate tauba artwork kaya na internet maru oina social media platform sing satnabi amagum sai thorak wasita India khaktana tana malem gi lusum kyasu yokslakli AI season aduna artwork puthokpi satnabi yamna khudong chaba madi artist sing na wana honaba process adu sangdaba oirabasu hairiba thong sina internet ta copyright khongaw na bamadi AI gi khudong thiningai oiba masak sing gi matang da akhang ahi sing artist sing amadi miyam na yaning da bamadi yaning ba phongdok naraduna internet ki oiba asobu lana ma thukle hari leba asida su PM modi Congress lusing ba Sasi Tharur Maharashtra ki deputy CM Ajit Pawar amadi Assam ki police na cyber criminal sing gi phangba gi photo yaw tuan photo kya AI season aduna studio jebli gi artwork mawong generate tawraga social media ra thaganarki Japan gi artist Hayao Miyazaki na sahi kya sang honaduna masagoeba top artwork style puthokthun studio jebli bu makhong digi hona sembalakliba malem sinba thuna phawrakhiba thengnarkiba awabu ikai khumnadana hauzik miyamna AI seasonaduna studio jebli gi mawongda artwork generate torakpada studio sigi copyright khongawna bigi wathu oiring iserakta leba sigi makok thongbul sing phawna asiguma thawong saruk yarakasida artificial intelligence na wana hotnajariba artist singi thabakpu singthana daba madi AI seasonaduna miyamna copyright bu khongawna basida lusingba singna phawbo yokshilabra habigi asabu ohanga mathulak leri wato wasigi matan hauzik internet khangai sing artist sing amadi miyamna studio jebli gi artwork pu
copy tawduna AI na puthokliba artwork ki sanabi asigi matangda debate tawnaduna magi oiba wakolon puthoknaraga asiguma thawong sing asi makhatana tawba sungani natragana sumloi habigi matangna sauna khananenari AI critic animation studio ki artist singamati Japanese animation yauna tuan animation singbu pamjaba mioi singa thawong si khudakta lepkadabani studio amagi copyright bu khongaunaraga artist singna makhoi gi humang mamal puthoktuno hona jarakhiba sing arema tahanduna social media da ngihak nungaina bagi damuksa thariba thabak thawong sing sina hairiba artist sing asi muthan khiba yabagi phibam ama lakpi yairi amaromda animation gi puari puna khangdaba amasum internet satnaragliba Ghibli style gi artwork na business promote tawduna khudong chaba loba pama mioi singamadi social media seasonary ba mioi ayamana AI seasonaduna studio Ghibli gi style da artwork puthokpa si miyamna ngihak nungaina bagi damak tawbani masina artist sing da swangadaba leiti amadi AI na purakpa ahongba sing khunai sina loksinbam thoi haba wakulun phungdokli panba yabadi studio Ghibli gi founder oiriba artist Hayao Miyaki na asiguma AI seasonaduna artwork generate tawbagi thawong asi artist sing kaktana tana miyoibagi punsi bu thawoi dabani amadi usitabani haina yaningdaba phungdokhiba laikre haina pausita makhatana palakli atopa pawam BJP gi khangna sana ba thabak hapagi hainabina crisis thogale Rahul Modi lenga na collection agent sing bulut tawna ba agent onthokle khargi Lok Sabha opposition ki lusing bo Rahul Gandhi na PM Modi na lusing ba BJP gi lenga na India ki banking sector ga mari lenna lokalakpa thabak thawong sing yaning da phungdokhi ba loinana BJP gi khangna sana ba sing thabak hape gi hainabi sina banking sector asoba crisis ama thogale haina phungdokre Rahul Gandhi na hai banking sector thokliba crisis asina naha oiriba junior employee sing da kok sanduna madi toxic oiba thabak tofamdagi wakhal laina pokhanaba yaba mongda tathi tawoina tawibigi satnabi ama thulakli BJP gi lenga asina makhoigi marup oiriba senjao paipa miyoi singidi lupa crore lakh 13 henba senfam karisu na sungdana kokpiba ngami thawong asina thabak suragi hingna bu honariba professional lakh yadari hena awaba pulum ama hap oina thoktuna senjao paipa miyoi sing sida tagadaba awaba du BJP gi lenga asina middle class amadi lairaba mioi singda yen thoktuna nakhoi masel wamino haibugum thoklaiki nakal amaromda banking sector gi employee singi delegation team amana ngarang Rahul Gandhi gu unaduna bank singna makoi gi share account kya maram sadana terminate tawba madi sector asida makok thongbu singna management ning thina tawdabigi matana kupna wari sanaki hain agency ki pawn report tawri handak Reserve Bank of India RBI na ATM digi miyamna se lathokpada loba charge hengatpa lobada Modi lenga na ayaba pithokiba sigi matana Congress President Malik Arjun Kharge na Modi lenga puseladuna BJP gi ina khunba miyoi singna sogatpa lenga sina leba sigi bank singa si collection agent ohenbegi muhutta lebak miyamna namthak tawraga karisu khangjadaba middle class amadi lairaba singdagi se lathoktuna lut tawnaba institution onthokle haina pianaba phongdokhena su paus tamakatari ado tentana sumna meyam na thamjaramge hausiku nadi meyam paus matang solution jarage masu makata bana wabde meyam punangai minasi